Manipur Revolutionary Army na Hodamba Chahi ama social media Paiba Thingkhre Amadi Hodamba Kangleipak miyam da Lanle ngakpina bahairakli. Nongsumda leiriba pambai lusingba UNLM MPA gi kem makhatana lehalagani haina Chief Minister na thajaba pirakre haidi. Imphal airport ta drug trafficking transit point oirabra Biren. Nongzu tha mamangda rigid payment work loisina bapandam thamli CM Yumnam Khemsan. Security force laina Kuki militant singna Imphal ukhul lambida hingsa gi thawong sing sathare CWC. KCP gi nifu taruk suba mapo kumon thoram pangthokre. Masin mapwa yauna mioi manga hatkibagi khongjang kankhalakli andro parking dagi yaripok phawbagi lambi thingduna protest tawkhre mahisang sing thonglonakre. CRPM na misam mahum hatkibagi thaudok thijina bayana ya dasinakre Home Minister Govindas kon thauzam. Makhata na sumnasu haidi thinumga yamasung masige koibada thokiba thaudok sing nemthakre. Miyamna munkiba nongmai nipan phangle. Angang hatpada chenaba sing sibagi serak pigadabani internet thingba amasung curfew thamjinba kanaroi CPI. Kuki singna ukrunda lakpa ambulance ta nongmai kapsinlakhre. Imphal International Airport tagi brown sugar kg taruk henbaga konana phakhiba Kokta Gram Panchayat Ward number 6 tagi MD Sabri Ahmad masagi sahi kontra taruk apokba Ahmad Ali Kokta dagi matam supagi waina tanthokle haina One Kokta Youth Voluntary Organization gi advisor Ziauddin Aribam na hari